Leimaidagi Put Chamri Rom Wangba Langathelgi Chingthakta Angres Lanmi Singna Leiraga Khongjom Landa Kudong Chaba Loki Masigi Sumathakta Lanmi Masing the Yeng Lurabasu Maitei Lanmi Masing dagi Angres Lanmina Masing Satina Hele Aduga Kulai the Sangdam Narabasu Angres ki Kulaina Maitei Gidagi Toidokna Helame Kwai dagi Maruiba Amana Angres Lanmi ki headquarter Palenda Oirame Langathen Gilan Pamga headquarter Ganaknaba Maramna Atubada E Pau Lonabangamlame Amasung Lan Sabagi Kudong Sabasu Panglame Khongjom da Maitei Gilan Ban Sari Tabada Maitei Masing Kayamuk Oiram Gadage Habado Kangdokki Maitei Gilan Mi Singna Maithira Gadaba Khongjom Lan Aduda Masagi Laijaba Thaduna Maraibak Amasung Mazati Gidamak Tawai Kat Kibalan Mi Sing Adugi Lusing Purendi Major Paona Brajabashi ni Maraibak Gidamak Khongjom Lan da Tawai Kat Kiba Thauba Paona Kristap Talising Amaga Sanipan Kuntra Humdoigi December Thagi Tarik Kun Poinugi Nipani Panba Sagol Sen Numita Hobam Laikai de Poki Matam Madugi Hobam Laikai Adudi Hoziki Babu Para Sibo Kangnarame Mapabung Laipam Lakpa Tulasi Ramna Hobam Major Ano Bagi Mamum Kunjeswari Lauraga Paona Pui Paonagi Angang Weringaigi Mingdi Naol Sing Kaurami Sandrakriti Maharajna Naol Singh Lokrakpam Samu Amasung Ningthaujam Selet Taba Ahumakpu Selet Amasung Kalkatada Thangta Tamba Thaki Mafam Adudagi Thangtagi Mahi Masing Makha Tamthanaba Makoina Brindavan da Chatki Naol Singhna Brindavan da Chahi Taret Laiki Masagi Chahi Kunhumdoi Surakpa Matamda Englishing Amaga Chanipan Yankai Tarukta Manipur da Halakki Manipur gi Maharajna Mahakpu Brajabashi Haina Mingthol Piduna Sana Nakta Thamki Mahakpu Paunam Sagai da Pui Haiduna Paona Haina Mingthonki Madudagi Paona Brajabashi Haina Khangnaki Kristap Talising Amaga Sanipan Yankai Tarukta Sandrakriti Maharajna Akam Hauda Loipot Thoba Chatpada Akam Hauna Maharaj Kuisinduna Kudong Thiba Thoklabada Brajabashi na Hauyam Butan Khaiduna Maharaj Pukanki Madudagi Brajabashi bu Subedar Phamga Pakhang Bayekpa Ningthau Phi Puritka Joy Patra Firan Sana Kokthon Thetpaga Piki Pamlau Manarau Pari Mariga Manarau Pari Aniga Piki Akam Haugilan Halakpada Lamakhangda Narsingha Maharaj ki Macha Sana Bora Chaubaga Brajabashi ga Michang Uinasi Hainaki Kristap Talising Amaga Chanipan Humpu Humdoida Sandrakriti Maharajna Thang Ta Tamge Haina Maitei Laibakta Oza Thirakpada Phangkide Matam Maduda Manipurda Thang Heiba Leirabasu Songthorakte Maramdi Sahi Asimaktada Sana Sapranda Kauba Thang Yamna Heiba Nupa Ama Ningthau Semba Lan Horakani Haina Kibadagi Lilong Turenda Ngabong Khauda Namduna Manai Nupa Ahumga Loinana Hatki Madugi Kibana Maitei Thang Heiba Oza Thuptuna Laikhrabada Sandrakriti Maharajna Punjab ki Lahore dagi Punjabi ama Thang Tamgani Haina Kaurui Maharajna Punjabi ki Thanglon Yengsi Maitei Macha Kanaga Yengnaba Khanarakpada Singa Makha Singjamai Thongam Lekai da Leiba Thongam Chauba Kauba Pandit Chu Oiba Ahal Amabu Kaukhattuna Hangbada Mahakna Asumna Maharaj ta Hangatki Sirjut Ibungo Maitei Leibakta Thang Heiba Maitei Macha Khara Leiriba Sigi Marakta Ningsing Zarabadi Ahanbada Ningthau Khongjam Silot Taba Haibasi Thang Di Hai Kaya Kupte Maron Khara Watna Thokadara Ani Shubada Lokrak Pam Shamu Sana Mityeng Nanaisi Thang Hai Adubu Leiteng Thang Fajaba Oina Tawi Yanabadi Khara Nop Kadra Ahum Subada Lisham Haubi Haibasi Thang Kupna Hai Minadi Kaya Usitte Maman Naba Tengnabada Yengba Khara Nungai Roidra Mari Shubada Yengkoiba Major Thang Hai
ꯃꯤꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯇꯥꯍꯟꯕ ꯌꯥꯕ ꯃꯔꯣꯟꯗꯤ ꯍꯩ, ꯊꯥꯡꯗꯤ ꯀꯌꯥ ꯀꯨꯞꯇꯦ, ꯂꯦꯟꯗꯥꯁꯨ ꯈꯔ ꯋꯥꯠꯅ ꯊꯣꯛꯀꯗꯔꯥ? ꯃꯉꯥ ꯁꯨꯕꯗ ꯂꯩꯇꯥ ꯃꯦꯟꯖꯣꯔ, ꯊꯥꯡ ꯍꯥꯏꯕ ꯌꯥꯝꯅ ꯐꯖꯩ, ꯂꯩꯇꯦꯡ ꯊꯥꯡ ꯑꯣꯏꯅ ꯇꯧꯕꯅ ꯌꯥꯅꯕꯗꯤ ꯈꯔ ꯋꯥꯠꯀꯗꯔꯥ? ꯇꯔꯨꯛ ꯁꯨꯕꯗ ꯆꯣꯡꯊꯥꯃꯤꯌꯥ, ꯊꯥꯡꯗꯤ ꯀꯨꯞꯅ ꯍꯩ, ꯃꯁꯥ ꯃꯎ ꯋꯥꯡ ꯆꯥꯎꯏ, ꯃꯤꯑꯣꯏ ꯃꯤꯇꯧꯗꯤ ꯂꯦꯝꯃꯤ, ꯃꯤꯅ ꯌꯦꯡꯕꯗ ꯃꯄꯨꯛꯅꯤꯡ ꯊꯨꯛꯀꯅꯤ, ꯑꯗꯨꯕꯨ ꯂꯤꯟꯗꯥꯗꯤ ꯈꯔ ꯄꯥꯟꯗꯦ, ꯅꯤꯡꯍꯟꯅꯒꯗ꯭ꯔꯥ? ꯇꯔꯦꯠ ꯁꯨꯕꯗ ꯋꯥꯡꯈꯩ ꯃꯩꯔꯥꯕ, ꯊꯥꯡꯗꯤ ꯌꯥꯝꯅ ꯀꯨꯞꯅ ꯍꯩꯇ꯭ꯔꯕꯁꯨ ꯂꯤꯟꯗꯥꯗꯤ ꯄꯥꯜꯂꯤ, ꯊꯦꯡꯅꯕꯗ ꯍꯜꯂꯣꯏ, ꯈꯟꯅꯅꯤꯡꯉꯥꯏꯅꯤ꯫ ꯅꯤꯄꯥꯟ ꯁꯨꯕꯗ ꯀꯥꯡꯉꯕꯝ ꯊꯪꯒꯥꯜ, ꯇꯨꯂꯤ ꯅꯍꯥ ꯃꯦꯟꯖꯣꯔ, ꯊꯥꯡ ꯍꯩꯕꯅꯤ, ꯁꯤꯔꯖꯨꯠꯀꯤ ꯑꯣꯏꯊꯪ ꯈꯟꯕ ꯃꯅꯥꯏꯅꯤ, ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯅꯅꯥꯏꯅꯤ, ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕꯗꯤ ꯃꯤꯔꯩꯕꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯎꯁꯤꯠ ꯊꯑꯣꯏꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯥ? ꯃꯥꯄꯟ ꯁꯨꯕꯗ ꯁꯧꯒꯥꯏꯖꯝꯕ ꯕꯂꯥꯔꯥꯝ, ꯇꯨꯂꯤꯍꯜ ꯃꯦꯟꯖꯣꯔ, ꯁꯤꯔꯖꯨꯠꯀꯤ ꯌꯦꯠ ꯊꯥꯡ ꯈꯟꯕ ꯃꯅꯥꯏꯅꯤ, ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯥꯛꯀꯤ ꯅꯤꯡꯊꯧ ꯁꯦꯟꯕ ꯑꯉꯝꯕꯅꯤ, ꯀꯔꯤꯒꯨꯝꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛꯄꯨ ꯃꯤꯔꯩꯕꯥꯛꯅ ꯇꯨꯡ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯅꯈꯤꯔꯣꯏꯗ꯭ꯔꯥ ꯆꯤꯡꯅꯩ꯫ ꯇꯔꯥ ꯁꯨꯕꯗ ꯄꯥꯎꯅꯝ ꯅꯥꯋꯣꯜꯁꯤꯡ, ꯕ꯭ꯔꯖꯕꯥꯁꯤ, ꯊꯥꯡ ꯀꯨꯞꯅ ꯍꯩ, ꯅꯅꯥꯏ ꯃꯁꯥꯒꯤ ꯄꯤꯊꯣꯔꯛꯄ ꯍꯩꯅꯕ ꯈꯨꯖꯦꯡ ꯀꯛꯄ ꯍꯩꯕ ꯊꯥꯡꯂꯣꯟ ꯑꯃꯒ ꯍꯩ, ꯃꯟꯇ꯭ꯔ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯥꯅꯤ, ꯃꯔꯤꯟ ꯂꯩ, ꯊꯦꯡꯅꯈ꯭ꯔꯕꯗ ꯍꯜꯂꯣꯏꯗꯕ ꯃꯤꯅꯤ, ꯁꯤꯔꯖꯨꯠꯅ ꯍꯦꯟꯅ ꯁꯅꯥꯕꯨꯙꯤ ꯇꯥꯕꯤꯔꯤꯕꯅꯤ, ꯑꯀꯥꯝ ꯍꯥꯎꯒꯤ ꯂꯥꯟꯐꯝꯗ ꯁꯤꯔꯖꯨꯠꯀꯤ ꯊꯧꯒꯟ ꯐꯪꯖꯈ꯭ꯔꯕ ꯅꯅꯥꯏꯅꯤ, ꯅꯅꯥꯏꯒ ꯆꯥꯡ ꯌꯦꯡꯅꯕꯅ ꯁꯣꯏꯔꯣꯏꯗ꯭ꯔꯥ ꯈꯟꯖꯩ, ꯁꯅꯥꯕꯨꯙꯤ ꯅꯣꯡꯗꯝꯕꯤꯅꯕ ꯍꯪꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯂꯣꯡꯖꯥꯝꯕ ꯂꯃꯥ ꯃꯦꯟꯖꯣꯔꯒꯤ ꯌꯨꯝꯗ ꯄꯟꯖꯥꯕꯤꯒ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒ ꯒꯗꯥ ꯆꯨꯡꯒꯣꯏ ꯄꯥꯏꯅꯗꯨꯅ ꯆꯥꯡ ꯌꯦꯡꯅꯕꯗ ꯄꯥꯎꯅꯥꯅ ꯄꯟꯖꯥꯕꯤꯒꯤ ꯃꯈꯨꯠꯇ ꯐꯨꯕꯗ ꯄꯟꯖꯥꯕꯤꯅ ꯄꯥꯏꯕ ꯒꯗꯥꯗꯨ ꯂꯩꯕꯥꯛꯇ ꯇꯥꯈꯤ꯫ ꯄꯟꯖꯥꯕꯤꯗꯨꯅ ꯍꯥꯏꯈꯤ, ꯊꯥꯡ ꯑꯣꯏꯔꯕꯗꯤ ꯊꯥꯡꯒꯤ ꯈꯨꯗꯨꯝ ꯌꯥꯎꯕꯅꯤꯅ ꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯇꯥꯔꯣꯏꯗꯕꯅꯤ, ꯈꯨꯗꯨꯝ ꯌꯥꯎꯗꯕꯅ ꯇꯥꯕꯅꯤ꯫ ꯃꯗꯨꯗ ꯕ꯭ꯔꯖꯕꯥꯁꯤꯅ ꯍꯥꯏꯈꯤ, ꯊꯥꯡ ꯑꯣꯏꯔꯕꯗꯤ ꯅꯈꯨꯠꯇꯣ ꯀꯛꯂꯒꯗꯕꯅꯤ, ꯊꯥꯡ ꯇꯥꯕꯗ ꯅꯠꯇꯦ, ꯅꯈꯨꯠ ꯀꯛꯇꯨꯅ ꯇꯥꯒꯗꯕꯅꯤ, ꯄꯥꯏꯌꯨ, ꯅꯪ ꯊꯥꯡ ꯄꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯕꯗ ꯄꯟꯖꯥꯕꯤꯗꯨ ꯏꯀꯥꯏꯗꯨꯅ ꯊꯥꯡ ꯄꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯅ ꯆꯠꯈꯤ, ꯍꯟꯈꯤ꯫ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯅ ꯁꯦꯅꯥꯄꯇꯤ ꯀꯕ꯭ꯔꯕꯝ ꯁꯦꯇꯨ ꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯝꯂꯇꯥ ꯗꯦꯕꯤꯒ ꯂꯨꯍꯣꯡꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ 5 ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ 3 ꯄꯣꯛꯈꯤ꯫ ꯃꯆꯥꯅꯨꯄꯤ 5 ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯆꯧꯕꯤꯍꯜ, ꯊꯝꯆꯦꯠ, ꯃꯅꯤꯛ, ꯅꯨꯃꯤꯠꯂꯩ ꯑꯃꯁꯨꯡ ꯗꯁꯨꯃꯇꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ 3 ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯃꯟꯇ꯭ꯔꯤ, ꯏꯕꯣꯆꯧꯕ ꯑꯃꯁꯨꯡ ꯇꯣꯟꯁꯅꯥꯅꯤ꯫ ꯄꯥꯎꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯣꯡꯖꯣꯝ ꯂꯥꯟꯕꯟꯒꯤ ꯃꯅꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯨꯕ ꯑꯗꯨ ꯇꯣꯟꯁꯅꯥꯒ ꯃꯕꯥꯏ ꯓꯨꯂꯣꯟꯒ ꯑꯅꯤꯅꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯆꯥꯅꯨꯄꯥ ꯇꯣꯟꯁꯅꯥ ꯍꯥꯏꯕꯗꯨ ꯃꯄꯥꯕꯨꯡ ꯄꯥꯎꯅꯥ ꯂꯩꯇꯕ ꯃꯇꯝꯗ ꯄꯨꯡꯀꯛ ꯆꯥꯎꯔꯦ ꯍꯥꯏꯕꯅꯤ꯫ ꯈꯣꯡꯖꯣꯝ ꯂꯥꯟꯗ ꯀꯗꯥꯏꯗ ꯂꯩꯔꯒ ꯂꯥꯟꯗꯥꯕꯗ ꯈꯨꯗꯣꯡ ꯆꯥꯒꯗꯒꯦ ꯍꯥꯏꯕꯗꯨ 12 ꯁꯨꯕ ꯃꯗ꯭ꯔꯥꯁ ꯏꯟꯐꯦꯟꯇ꯭ꯔꯤꯒꯤ ꯂꯦꯐꯇꯅꯦꯟꯠ ꯀꯣꯛꯁꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯎ ꯅꯤꯡꯊꯤꯅ ꯄꯤꯔꯝꯃꯤ꯫ ꯂꯥꯟꯖꯥꯕ ꯀꯥꯡꯕꯨꯒꯤ ꯂꯨꯆꯤꯡꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯦꯞꯇꯦꯟ ꯗ꯭ꯔꯨꯔꯤꯅ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯒꯦ ꯍꯨꯀꯨꯝ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯇꯤ ꯒ꯭ꯔꯥꯍꯝꯅ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯁꯤꯐꯥꯏ 100 ꯑꯃꯁꯨꯡ 12 ꯁꯨꯕ ꯃꯗ꯭ꯔꯥꯁ ꯏꯟꯐꯦꯟꯇ꯭ꯔꯤꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯁꯤꯐꯥꯏ 94ꯅ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯀꯦꯞꯇꯦꯟ ꯔꯟꯗꯥꯜꯒꯤ ꯃꯈꯥꯗ ꯅꯣꯡꯃꯩ ꯑꯆꯧꯕ 2 ꯑꯃꯁꯨꯡ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯔꯥꯏꯐꯜ ꯄꯥꯏꯕ ꯁꯤꯐꯥꯏ 200ꯕꯨ ꯀꯦꯞꯇꯦꯟ ꯗ꯭ꯔꯨꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯦꯞꯇꯦꯟ ꯗ꯭ꯔꯨꯔꯤ, ꯂꯦꯐꯇꯅꯦꯟꯠ ꯒ꯭ꯔꯥꯟꯠ ꯑꯃꯁꯨꯡ ꯂꯦꯐꯇꯅꯦꯟꯠ ꯀꯣꯛꯁꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯇꯝꯅ ꯂꯥꯛꯈꯤ꯫ ꯕ꯭ꯔꯤꯇꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯍꯥꯠꯈꯤꯕꯒꯤꯗꯃꯛ ꯁꯥꯍꯦꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯃꯥꯏꯀꯩ 3ꯗꯒꯤ ꯂꯥꯟꯗꯥꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯆꯣꯡꯊꯥꯃꯤꯌꯥ, ꯌꯦꯡꯈꯣꯏꯕ, ꯋꯥꯡꯈꯩ ꯃꯩꯔꯥꯕ, ꯃꯩꯄꯥꯛ ꯁꯅꯥꯅꯆꯤꯡꯕꯅ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯨꯈꯤ꯫ ꯋꯥꯡꯈꯩ ꯃꯩꯔꯥꯕꯅ ꯀꯛꯆꯤꯡꯒꯤ ꯃꯅꯥꯎ ꯏꯪꯈꯣꯜꯗ ꯑꯪꯒ꯭ꯔꯦꯖ ꯂꯥꯟꯃꯤꯒ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯩꯔꯥꯕ ꯊꯧꯅꯥ ꯐꯅ ꯊꯋꯥꯏ ꯀꯠꯈꯤ꯫ ꯂꯨꯔꯕ ꯃꯇꯥꯡ ꯑꯗꯨꯗ
mathang kanabu thagadage khanarakpada Tikendrajit amasung Thangal General anina Paona Brajabashi thanaba warep nakhibane maduda Paona masana harau yaki hayengdi Paona Brajabashi lan changadaure haiba numit adugi ahingda Singlen sanana Paona gi nakta laktuna mahaksu landa pubiyu haijaki maduda Paona na suyaba taki Paona na mahakpu yamna luna tauki Brajabashi na lan chalamdaida o Mongol gi khudam kaya thengnaki mahakna kaithel lairembi khurum jakiba matamda ikhang khanghaudana mahakki thanggi thangning makok aduna mahakki mathabakta thinki madubu kari thoklagadage haibagi wakhanda Paona na ahing chuppa leichin kangron sanabada mahakki hakchanga thawaiga tongan khaidokna kiba ubada mahak chingnaki lan chalamdaida Paona na konung changduna Kulachandra Maharajta dandabat tauduna khurummi aduga maraibak majati gidamak thawai kathokani haino wasaklame matungda Sri Govindaji da Mombati chamagani pan thangatuna tulasi mana chamagani pan kalame ahanbadadi Mombati singadu yamna phajana saklame adubu khanghaudana mutki mahakna landa khongsalakhiba numit adusu thaban phatkide Wangkai Pandit amasung Tauriya Pandit animakna leibakki omangol lei haina hanna haiki April kulhumdoi adusu Manipur da leisin ahumlak thaki numit masak ukide Sajibuda leisin thabada ubada pipum khudingak nakhe adubu phattaba khudam sing aduda Brajabashi na ninghannaba taukide Lanmi Chatret mukkaloinana Paona Brajabashi Khongjom gidabak khongsalakhi lambida Lelong kaithen yorakpada pokminnadaba manaw angang macha amasung thabal anina mayambunggi khongloi oijage haiduna Paona gi matung ilakhi Thobal hauka yorakpada mahakna hauka sorarel khurumjakhi Thobal yorakpaga Thobal tomjing headquarter da Hobam Menjar Maipak Chana Wangkai rakpa Chongthamia aya purel na chingba unaramki Thobal athokpamda yengkhoiba Majorga wahi wata khara waunakhi madudagi Paona ga Chongthamia ga Khongjom pangki Paona na makoyani tanaraga mafam chaba yengduna lanban saba pamlambane adubo kanagi watadana Chongthamia na Khongjom turel gi torban da lanban sakhi madu Paona na di yakhidabane mafam chade kusa soi thong sumakha oli asi thongni leichil lon puyagi matung ina mayon lale Paona na commander Chongthamia da phanakanna haijaraba phawbada mahakna sikhang khangke lan toramdaida makoyani marai yamna yenakhe adubu yaningdana lanban aduda lan thengnaba takhe Paona Brajabashi na mafam aduda yobadade British lanmi singna lausi pat tekchamgi charoi sing langathel chingna chingba phawbada paksanna ikoi koisinduna leiba urame British ki lanmi masing amasung makoyi khulai sing adu ubada maitai gidi yamna noplame maram maduna top khara tharaknaba lanbandagi sagon tongba kaisam tombabu hanna anirak tharaga haijaraba phawbada koini maini haibirakidre mahakta mai pakpagi asa uraktrabada maitai lanmi singda thamoi sengna haiki nakhoi siba kirabadi hingnaba chelhoro manau nupa angang macha amasung thabal animaksu mayumda hallo haina haibiki maduda manau aniduna mayambung thadokduna chatpa ngamloi haina yakhide hairang khongjasu hallo haiba yakhide makhoi ahumak lanpham aduda thawai thakhe makhoi gi mamangda hanana chinglen sana tu khrabani Paona di thang haibatana tana sadhana sakti amasung mantra gi sakti leiba nupane mahakti maringjel leiba thengna khrabada handaba amasung siba kidaba misak ama oike mangonda bom top nongmai changkhide British ki top sing adu pokhai ba loidri fawba nong thakta thangi jagoi saduna leiba ngamki upai leraktraba matamda yet oi tungmang leiduna thanglon gi jagoi sarame amasung mahakpu thang ngakta oina British ta uhanki Paona Brajabashi gi mathauna adu ubada British ki michangda lanmi oikiba kasar gi maitai macha subedar patha singna Paona gi manakta changsillaga haiki sigadaba pamoi hatringaida hana surrender taho Paona na sumna kumlakki
Maitai macha nangdum naraibak nazatigidamag changjarakpham thoi. Matung tarakpada British lanmi amana hanglakki. Nahak kumba athauba kaya lehoribage Paona na khumki. Aina khwaidagi sonmani. Aingondagi hena athauba yamna lehori. Landa mai pakpagi asa uraktraba matamda Paona na mikha ponduna hingadabagi saruk sikhibana phai haina khalakki. Maram maduna mahakna Khuman Subedar Khuman Them Patha Singda mahakpu hatpinaba haijaki. Mahakna Shri Shri Govindaji romda onsillaga hairakki. Ibungo nahakki seba maton lomba ngamlamdre nanaidi chatlage. Nahakki Manipur asi ngasidagi mikha polo haina tamkhraboi ko. Adudagi mahakna Khuman Subedarda hatpiro haina onsilakki. Khuman Subedarda Paonada ahanba oina thangna yanbada saunda yanbagum thokki. Maduda Paonana makhwangdagi korigi jantra lauthokki. Anirak suba oina thangna yanbadasu Paonagi masada thang changkhide. Maduda Paonana hairakki. Aigi ngaksamgi sarukasi taret thoklaga tangkhai mapada thang yalo. Madunattana aigi hakchangi karigumba saruk natraga mafam amattada thang thabada thang changloi. Paonana takpiba mafam adumaktada Khuman Subedarna thang thaduna masana yana bahakki taibang punsibu loichanhanki. Numitadu ingsok lising amaga chanipan maribudra mathoigi April kunga humdoi sagon sen numine. British lanmi sing amadi officer singna atiyada nongmai kapkhattuna amadi top thagattuna athauba Paonagi atmada ikai khumnaba utki. Burmada leiramkiba Maitai macha Samjet Sabam Leinau singna British ki misangda lanmi oirami. Mahakna mamit magna uhoba Khongjom Lan gi waribu dholok pairaga ihan hana Maitai leibak te seisak pahauki. Madubu Khongjom Parba haina kauraga chanarakki. Paona Brajabashi Ningsingbo oina Kristapta lising amaga chamapan yangkai taret ki August tang 12 dagi Sadar Bazar Road pu Paona Bazar Road haina kaukre. Khongjom numit asi April tang 12 oigani haiba kangbu amaga aduga April ki tang 13 oigani haiba atoppa kangbu amaga ani le. Paonagi machanupa atomba ton sanana pokpa masu singna makoigi mabudo Brajabashi na sikhiba numit adu Kristapta lising amaga chanipan maribudra mathoigi April 16 sajibugi 13 ni panbani hairi. Makoina chahi khudingi sajibugi 13 ni panba numitta mabudhogi kumon usop pangthokli. Atom babu sarmana khupai yengbadasu Kristapta lising amaga chanipan maribudra mathoigi April tang 16 adu sajibugi 13 ni panba thoi. Aduga numit asida Brajabashi gi kumon khudingda usop pangthoi haina supalli. Khongjom numit ki chayet naba matau adu kok naba Manipur sarkar na khanaki. Manipur gi saknairaba Rajkumar Sanahal Singh, Ningthaujam Khel Chandra Singh, Rajkumar Jhaljit Singh, Purailatpam Nandalal Sharma, Sanasam Gaurhari Singh, Rajkumar Madhurjit Singh, Paonagi masunupa Paunam Jugindro Singh na singba committee ama semduna Khongjom numit ki matangda khananai nakhi. Committee adugi chairman na Manipur Legislative Assembly ki Speaker Yaima Singh na oiki. Committee aduna Khongjom numit pu April 16 da lepnaki amasung madugi report adu Manipur sarkar da thagatki. Madugi hukum ama Kristapta lising amaga chamapan marifuni gi October 13 da Manipur sarkar na Manipur Gazette ki makhada phongki. Khongjom Lan loi khibaga loinana Manipur gi ning tambasu loisenkhre. Mikha pon mamasak kanglak tabi ima Manipur mikha pon ki. Madugi matungdagi Maitai sing anam aha chuba horakki.